ꯂꯩꯔꯕ ꯂꯩꯅꯥꯡ ꯄꯨꯛꯆꯦꯜꯅ ꯁꯨꯝꯂꯕ ꯐꯗꯤ ꯑꯁꯨꯛ ꯃꯣꯠꯂꯕ ꯃꯥꯂꯦꯝꯗ ꯑꯁꯦꯡꯕ ꯉꯥꯏꯔꯤꯕ ꯄꯨꯟꯁꯤꯔꯥ ꯐꯪꯂꯔꯣꯏꯗꯕ ꯑꯁꯦꯡꯕ ꯂꯤꯠꯁꯜꯂꯛꯈꯤ ꯑꯍꯣꯕ ꯁꯔꯨꯛ ꯃꯆꯦꯠ ꯑꯃꯗ ꯃꯣꯃꯣꯟꯅꯔꯛꯏ ꯁꯨꯝꯍꯠꯇꯨꯅ ꯈꯜꯂꯣꯏ ꯑꯃꯨꯛꯁꯨ ꯃꯍꯥꯛꯇꯨꯔꯥ ꯃꯣꯠꯂꯕ ꯃꯥꯂꯦꯝꯁꯤꯒꯤ ꯉꯥꯏꯔꯤꯕ ꯑꯁꯦꯡꯕ ꯐꯨꯝꯗꯨꯅ ꯊꯝꯂꯤꯕ ꯑꯔꯣꯠꯄ ꯇꯧꯈꯥꯏꯔꯛꯂꯣ ꯎꯍꯜꯂꯁꯤ ꯆꯤꯔꯣꯜ ꯇꯧꯔꯛꯄꯁꯨ ꯍꯦꯛ ꯃꯥꯜꯂꯛꯏ ꯊꯥꯖꯁꯤꯔ ꯀꯤꯒꯟꯕꯤ ꯋꯥꯈꯜ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯦ ꯏꯃꯣꯟ ꯃꯣꯟꯕ ꯋꯥꯍꯩꯗꯣ ꯃꯃꯤꯠꯅ ꯀꯔꯥꯝꯗꯨꯅ ꯂꯩꯈꯤꯕꯗꯤ ꯆꯈꯥꯎꯅ ꯃꯤꯇꯥꯔꯛꯂꯤꯕ ꯆꯤꯟꯖꯥꯛꯇꯨꯅꯤ ꯑꯦꯟꯁꯥꯡ ꯃꯍꯤꯗꯣ ꯈꯔ ꯍꯩꯈ꯭ꯔꯦ ꯐꯤꯔꯦꯞꯄꯅ ꯍꯧꯕꯤꯕ ꯌꯦꯔꯨꯝꯗꯨꯒ ꯆꯥꯕ ꯍꯧꯔꯦ ꯍꯥꯎꯏ ꯍꯥꯎꯃꯟꯕꯒꯤ ꯃꯃꯤꯠ ꯃꯅꯥ ꯐꯣꯛ ꯂꯪꯊꯣꯛꯂꯒ ꯃꯍꯥꯎꯗꯨ ꯂꯧꯏ ꯆꯥꯕ ꯑꯃꯨꯛꯇ ꯐꯪꯖꯗꯕꯒꯤ ꯈꯨꯠꯆꯥꯅꯤ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯕꯗꯁꯨ ꯐꯪꯖꯗ ꯆꯥꯛꯆꯥ ꯇꯧꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯤꯀꯨꯞꯇꯨꯗ ꯉꯥꯟꯕꯤꯅ ꯊꯣꯏꯅ ꯄꯤꯖꯕꯤꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯃꯥꯅ ꯀꯨꯞꯅ ꯃꯨꯟꯅ ꯈꯪꯗꯅ ꯂꯥꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯍꯦꯛ ꯊꯨꯅ ꯎꯒꯦ ꯈꯜꯂꯕꯁꯨ ꯑꯃꯨꯛꯁꯨ ꯈꯥꯝꯖꯤꯜꯂꯛꯏ ꯍꯦꯛꯇ ꯃꯆꯦꯠ ꯑꯃ ꯄ꯭ꯂꯦꯠꯇ ꯌꯥꯎꯔꯤꯕ ꯌꯦꯔꯨꯝꯗꯨꯁꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯇꯥꯞ ꯂꯧꯊꯔꯒ ꯌꯦꯔꯨꯝꯗꯒ ꯑꯣꯏꯅ ꯇꯣꯠꯂꯒ ꯆꯥꯈ꯭ꯔꯦ ꯊꯤꯔꯝꯕ ꯆꯥꯛꯇꯨꯁꯨ ꯄꯨꯈꯝ ꯋꯥꯏ ꯇꯩꯊꯣꯛꯈ꯭ꯔꯦ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯆꯥꯗꯕꯅ ꯌꯥꯝꯅ ꯀꯩꯁꯨ ꯊꯤꯗꯨꯅ ꯊꯝꯂꯝꯗꯦ ꯀꯣꯟ ꯂꯨꯈꯥꯛꯇꯣ ꯃꯁꯥꯅ ꯁꯠ ꯍꯧꯒꯠꯈ꯭ꯔꯒ ꯂꯣꯏꯁꯤꯟꯖꯈꯤ ꯕꯦꯁꯤꯟꯗꯨꯗ ꯍꯩꯕ ꯍꯩꯇꯕꯣꯏ ꯐꯦꯡꯂꯤ ꯄꯨꯈꯝ ꯃꯇꯦꯛ ꯑꯅꯤꯗꯣ ꯐꯦꯡꯕꯗ ꯗꯤꯁꯋꯥꯁ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯍꯩꯗꯣꯛꯈ꯭ꯔꯦ ꯐꯝꯃꯒꯁꯨ ꯃꯑꯣꯡ ꯌꯦꯡꯉꯝꯕꯗ ꯍꯧꯒꯠꯂꯒ ꯆꯪꯁꯤꯜꯂꯤ ꯅꯨꯄꯤꯗꯨ ꯄꯥꯝꯕꯣꯝꯗꯨꯗ ꯃꯈꯨꯠ ꯑꯅꯤꯅ ꯄꯥꯏꯔꯒ ꯏꯟꯊꯣꯛꯈ꯭ꯔꯒ ꯃꯥꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯅꯨꯄꯤꯁꯤꯁꯨ ꯑꯦꯇꯦꯟꯁꯟ ꯑꯃꯗ ꯂꯦꯞꯄꯒ ꯌꯦꯡꯂꯝꯃꯤ ꯌꯥꯝꯅ ꯀꯨꯞꯊꯅ ꯃꯊꯪ ꯃꯥꯅ ꯇꯧꯕꯗ ꯍꯩꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯔꯦꯛꯇꯨꯗ ꯀꯣꯟ ꯂꯣꯟꯈꯠꯂꯒ ꯊꯝꯕꯗ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯅꯩ ꯆꯥꯛꯈꯨꯝꯗꯩ ꯊꯣꯛꯂꯛꯅꯔꯦ ꯐꯤꯔꯦꯞꯄꯅ ꯃꯅꯥꯛꯇ ꯐꯝꯕꯒ ꯃꯥꯁꯨ ꯃꯅꯥꯛꯇ ꯂꯦꯞꯂꯛꯏ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯁꯤꯗꯅ ꯎꯔꯨꯝ ꯂꯩꯕ ꯃꯐꯝꯗ ꯀꯣꯏꯔꯨꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯑꯗꯨꯒ ꯄꯥꯏꯊꯔꯛꯀꯦ ꯇꯥꯝꯅꯥꯅ ꯊꯣꯛꯑꯕ ꯑꯃ ꯍꯦꯛ ꯈꯨꯝꯃꯛꯄꯗꯨꯗ ꯑꯋꯥꯏ ꯑꯈꯨꯝꯒ ꯇꯧꯅꯤꯡꯂꯝꯗꯦ ꯐꯤꯔꯦꯞꯄꯗꯣ ꯄꯥꯏꯊꯔꯛꯇ꯭ꯔꯁꯨ ꯇꯞꯅ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗꯅꯦ ꯁꯜꯂꯒ ꯄꯥꯏꯊꯔꯛꯑꯗꯤ ꯑꯩ ꯅꯪ ꯍꯧꯒꯠꯄꯤꯕꯒ ꯉꯝꯃꯣꯏ ꯇꯥꯝꯅꯥꯁꯨ ꯏꯌꯥꯛ ꯌꯥꯛꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯆꯤꯟꯒꯤ ꯋꯥꯅꯤꯁꯦ ꯃꯊꯛꯁꯤꯗꯩ ꯄꯥꯏꯊꯔꯛꯑꯗꯤ ꯃꯈꯥ ꯌꯧꯔꯛꯑꯔꯣꯏ ꯊꯋꯥꯏꯁꯦ ꯃꯊꯛꯇ ꯑꯗꯨꯝ ꯄꯥꯏꯈꯠꯈ꯭ꯔꯅꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯗꯧꯁꯨ ꯂꯩ ꯄ꯭ꯔꯄꯞ ꯂꯣꯏꯁꯤꯜꯂꯨꯔꯣ ꯑꯩꯒꯤ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯍꯣꯡꯕ ꯃꯨꯠꯁꯤꯅ ꯍꯣꯡꯈ꯭ꯔꯗꯤ ꯀꯣꯏꯕꯒ ꯐꯪꯖꯔꯣꯏꯀꯣ ꯅꯪ ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯣꯏꯁꯤꯜꯂꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈꯠꯂꯛꯏ ꯐꯤꯖꯣꯜ ꯐꯖꯕ ꯁꯠꯆꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯅ ꯀꯔꯝꯕ ꯗ꯭ꯔꯦꯁꯁꯤꯡꯅ ꯃꯉꯣꯟꯗ ꯄꯛꯆꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯗꯤ ꯂꯩꯔꯝꯗꯦ ꯎꯄꯨ ꯍꯥꯡꯗꯣꯛꯏ ꯃꯆꯨ ꯈꯔ ꯊꯣꯛꯄꯅꯤ ꯃꯥꯅ ꯈꯜꯂꯤꯕꯁꯦ ꯃꯆꯨ ꯑꯌꯥꯛꯄꯅ ꯐꯖꯩ ꯍꯥꯏꯕ ꯋꯥꯈꯜꯅꯤ ꯇꯤ ꯁꯔꯠ ꯌꯦꯂꯣ ꯑꯃ ꯂꯤꯠꯈ꯭ꯔꯦ ꯑꯗꯨꯁꯨ ꯑꯌꯥꯛꯄ ꯃꯆꯨꯗꯅꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯁꯦꯠꯅꯕ ꯃꯔꯛꯇꯩ ꯈꯣꯡꯒ꯭ꯔꯥꯎ ꯈꯔ ꯍꯟꯕ ꯑꯃ ꯁꯦꯠꯈ꯭ꯔꯦ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯃꯁꯝꯗꯣ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯁꯠ ꯍꯥꯠꯇꯣꯛꯏ ꯈꯔ ꯄꯨꯟꯕ ꯌꯥꯎꯔꯛꯄꯗꯨꯅ ꯐꯠꯇ꯭ꯔꯠ ꯐꯠꯇ꯭ꯔꯠ ꯍꯦꯛꯇ ꯆꯤꯡꯊꯠꯂꯒ ꯐꯣꯏꯗꯠꯄꯅꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈꯤꯕꯒ ꯆꯦꯞ ꯆꯦꯞꯇꯅ ꯅꯣꯛꯃꯤ ꯌꯦꯡꯂꯤꯕꯅꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠꯇꯤ ꯀꯔꯤꯝꯇ ꯇꯩꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯊꯣꯠ ꯊꯣꯠꯇꯦ ꯆꯤꯝꯕꯥꯜꯗꯨꯁꯨ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯎꯏ ꯀꯩꯁꯨ ꯇꯩꯗꯕꯅ ꯃꯈꯨꯠꯇꯣ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯍꯥꯏꯗꯅ ꯀꯨꯝꯊꯔꯛꯂꯦ ꯅꯣꯛꯃꯤ ꯅꯨꯄꯥꯁꯤꯒꯤ ꯃꯥꯡꯗ ꯂꯦꯞꯄꯒ ꯐꯖꯕ꯭ꯔꯥ ꯃꯃꯤꯠ ꯊꯛꯀꯠꯄꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯃꯤꯠ ꯃꯄꯥ ꯈꯜꯂꯒ ꯐꯖꯔꯦ ꯌꯥꯝꯅ ꯑꯃꯨꯛ ꯆꯨꯝꯅ ꯊꯝꯈ꯭ꯔꯒ ꯃꯈꯨꯠꯇꯣ ꯇꯥꯝꯅꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠꯅꯐꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯧꯕ ꯃꯆꯨꯅꯤ ꯑꯗꯨ ꯃꯆꯨꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯍꯧꯗꯕ꯭ꯔꯥ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯅꯪꯒꯤ ꯐꯨꯔꯤꯠ ꯃꯆꯨꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯆꯨꯗꯨ ꯇꯛꯎꯕꯗ ꯍꯨꯃꯥꯡ ꯀꯥꯡꯕ ꯍꯧꯔꯦ ꯂꯩꯍꯧꯗ꯭ꯔꯦ ꯐꯖꯕ ꯅꯨꯡꯁꯥ ꯈꯤꯇꯪ ꯅꯦꯝꯊꯍꯜꯂꯒ ꯆꯠꯁꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯆꯠꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯅꯤ ꯅꯪꯁꯨ ꯍꯜꯂꯒꯦ ꯍꯥꯏꯔꯛꯑꯅꯤ ꯐꯤꯔꯦꯞꯄ ꯍꯧꯒꯠꯂꯛꯂꯦ ꯁꯣꯗꯨ ꯄꯣꯀꯦꯠꯇ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛ ꯃꯥꯔꯒ ꯌꯦꯡꯉꯤ ꯌꯥꯎꯔ ꯃꯥꯜꯂꯦ ꯃꯥꯡ ꯊꯥꯔꯣ ꯅꯣꯛꯃꯤ ꯃꯈꯣꯡ ꯊꯨꯅ ꯊꯥꯡꯂꯒ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯇꯥꯝꯅꯥꯗꯣ ꯀꯥꯔ ꯃꯃꯥꯡꯗꯨꯗ ꯂꯦꯞꯄꯒ ꯉꯥꯏꯔꯝꯃꯤ ꯐꯤꯔꯦꯞꯄꯅ ꯊꯣꯡ ꯍꯥꯡꯕꯒ ꯃꯥꯁꯨ ꯀꯥꯈꯠꯂꯛꯂꯦ ꯑꯃꯗꯨꯁꯨ ꯀꯥꯈꯠꯂꯛꯂꯦ ꯊꯧꯕ ꯍꯧꯔꯛꯏ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯨꯗ ꯃꯌꯥꯝꯅ ꯅꯥꯟꯅ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯆꯠꯅꯕꯗꯣ ꯃꯗꯨ ꯎꯕꯗ ꯃꯥꯁꯨ ꯐꯖꯕ ꯁꯦꯠꯅꯤꯡꯂꯛꯏ ꯃꯥꯅ ꯁꯨꯃꯥꯏꯅ ꯅꯥꯟꯅ ꯁꯦꯠꯂꯒ ꯐꯤꯔꯦꯞꯄ ꯃꯈꯣꯏ ꯑꯅꯤ ꯗꯦꯠ ꯆꯠꯄꯒꯤ ꯃꯨꯠꯀ ꯌꯧꯈ꯭ꯔꯦ ꯆꯤꯝꯕꯥꯜꯗ ꯃꯆꯨ ꯁꯪꯕ ꯎꯔꯒ ꯃꯥꯁꯨ ꯃꯗꯨꯒꯤ ꯂꯩꯇꯦꯡꯗꯣ ꯍꯥꯞꯅꯤꯡꯉꯤ ꯃꯈꯨꯠ ꯑꯅꯤꯅ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯨꯗ ꯅꯝꯃꯒ ꯌꯥꯝꯅ ꯀꯜꯂꯛꯄ ꯄꯥꯝꯖꯅ ꯌꯦꯡꯂꯤꯕ ꯃꯤꯠꯅ ꯎꯔꯤꯕ ꯃꯌꯥꯝꯗꯣ ꯐꯤꯔꯦꯞꯄꯁꯨ ꯎꯏ ꯃꯥꯁꯨ ꯈꯪꯉꯤ ꯅꯉꯛꯇꯣ ꯈꯖꯤꯛꯇꯒꯤ ꯂꯤꯊꯣꯛꯈ꯭ꯔꯒ ꯑꯃꯨꯛ ꯆꯣꯡꯊꯈꯤꯅꯤ ꯇꯥꯍꯧꯅꯤꯀꯣ
ꯑꯩ ꯅꯪ ꯁꯤꯡꯅꯤꯡꯉꯥꯏ ꯑꯦꯛꯁꯇ꯭ꯔꯥ ꯅꯨꯄꯤꯒ ꯂꯩꯇꯦ ꯁꯤꯡꯕꯁꯨ ꯍꯥꯏꯕꯤꯔꯣꯏꯅ ꯑꯩꯅ ꯀꯩꯁꯨ ꯑꯗꯣ ꯃꯌꯥꯝꯅ ꯐꯅꯦꯛ ꯃꯆꯨ ꯆꯞ ꯃꯥꯟꯅꯕ ꯁꯦꯠꯂꯒ ꯆꯠꯂꯤꯁꯦ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯀꯣꯂꯦꯖ ꯁ꯭ꯀꯨꯜꯗ ꯆꯠꯅꯩꯅꯦ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯆꯠꯄꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏ ꯀ꯭ꯂꯥꯁ 10ꯁꯨ ꯇꯝꯍꯧꯗꯕꯒꯤ ꯐꯅꯦꯛ ꯅꯥꯟꯅ ꯁꯦꯠꯂꯒ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯏꯅ ꯀꯣꯂꯦꯖ ꯆꯠꯄ ꯅꯠꯇ꯭ꯔꯁꯨ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯍꯦꯟꯅ ꯐꯖꯕꯅꯤ ꯇꯥꯝꯅꯥ ꯁꯠꯂꯛꯏ ꯃꯩꯇꯩ ꯅꯨꯄꯥꯁꯨ ꯈꯨꯗꯩ ꯁꯦꯠꯂꯣ ꯑꯗꯨꯗꯤ ꯐꯤꯔꯦꯞꯄ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯈꯔ ꯍꯥꯏꯊꯔꯛꯂꯝꯃꯤ ꯒꯥꯔꯗꯦꯟ ꯃꯆꯥ ꯑꯃꯗ ꯆꯪꯉꯛꯏ ꯑꯅꯧꯕ ꯍꯥꯡꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯌꯥ ꯅꯥꯟꯅ ꯁꯦꯝꯒꯠꯇ꯭ꯔꯤ ꯁ꯭ꯄ꯭ꯔꯤꯡ ꯃꯇꯝꯅꯤꯅ ꯂꯩꯗꯤ ꯃꯈꯜ ꯃꯈꯜ ꯁꯥꯠꯂꯝꯃꯤ ꯀꯌꯥ ꯁꯦꯝꯒꯠꯄ ꯒꯥꯔꯗꯦꯟ ꯑꯣꯏꯗ꯭ꯔꯃꯛꯁꯨ ꯂꯩꯗꯨꯅ ꯅꯤꯡꯊꯤꯅ ꯁꯥꯠꯄꯅ ꯃꯤꯠꯇꯤ ꯊꯜꯂꯤ ꯆꯪꯁꯤꯜꯂꯤ ꯂꯩ ꯃꯌꯥꯝ ꯁꯥꯠꯄ ꯃꯐꯝꯗꯨꯗ ꯁꯦꯂꯨꯡꯕ ꯅꯪ ꯀꯦꯃꯦꯔꯥ ꯄꯨꯔꯛꯄ꯭ꯔꯥ ꯒꯥꯔꯤꯗ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯝ ꯍꯥꯞꯄꯒ ꯆꯠꯄꯅꯦ ꯑꯗꯨꯗꯤ ꯄꯨꯔꯛꯑꯣ ꯑꯩ ꯁꯤꯗ ꯐꯣꯇꯣ ꯅꯝꯒꯦ ꯀꯦꯃꯦꯔꯥ ꯂꯧꯕ ꯊꯣꯔꯛꯏ ꯐꯤꯔꯦꯞꯄꯁꯨ ꯀꯥꯔ ꯃꯅꯨꯡꯗ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯤ ꯍꯥꯞꯄꯒ ꯑꯗꯨꯝ ꯄꯨꯕꯅꯤꯅ ꯌꯥꯎꯔꯝꯃꯤ ꯃꯥꯁꯨ ꯂꯤꯠꯂꯛꯄ ꯀꯣꯠꯇꯨ ꯂꯧꯊꯣꯛꯂꯒ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯝꯂꯦ ꯑꯃꯨꯛ ꯒꯥꯔꯗꯦꯟ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗ ꯇꯥꯝꯅꯥ ꯊꯤ ꯈꯪꯗ꯭ꯔꯦ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯈꯤꯇꯪ ꯐꯤꯡꯅ ꯊꯤꯔꯛꯏ ꯒꯥꯔꯗꯦꯟ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯛꯄꯗ ꯐꯪꯉꯛꯇꯕꯩ ꯃꯤꯍꯨꯜꯗꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯌꯥꯎꯗ꯭ꯔꯦ ꯃꯃꯩꯗꯗꯤ ꯀꯥꯆꯤꯟꯗ ꯍꯥꯡꯕ ꯀꯦꯐꯦ ꯑꯃꯒꯤ ꯇꯦꯕꯜꯗ ꯐꯝꯃꯒ ꯂꯩꯕꯗꯣ ꯎꯔꯛꯏ ꯁꯣꯔ ꯍꯦꯛ ꯍꯣꯟꯗꯣꯛꯏ ꯃꯥ ꯎꯈ꯭ꯔ ꯃꯥꯜꯂꯤ ꯃꯈꯨꯠ ꯈꯠꯂꯒ ꯀꯧꯔꯛꯏ ꯃꯈꯣꯜ ꯍꯧꯅ ꯀꯧꯔꯛꯏ ꯁꯦꯂꯨꯡꯕ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯩ ꯁꯤ ꯂꯩꯔꯦ ꯐꯤꯔꯦꯞꯄꯁꯨ ꯃꯇꯣꯝꯇ ꯃꯥꯗꯒ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯏ ꯏꯕꯦꯝꯃ ꯅꯪ ꯑꯩ ꯊꯦꯡꯅꯕꯩ ꯅꯪ ꯅꯔꯥꯏꯕꯛ ꯐꯕꯅꯤ ꯅꯪ ꯑꯃꯨꯛ ꯏ ꯀꯥꯔꯛꯄꯗꯗꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯦꯛꯁꯟ ꯑꯀꯟꯕ ꯍꯤꯗꯥꯛ ꯊꯥꯖꯅꯤꯡꯕ ꯌꯥꯎꯔꯛꯑꯦ ꯅꯪ ꯈꯟꯅ ꯆꯪꯁꯤꯜꯂꯛꯏ ꯅꯥꯀꯟꯗ ꯐꯝꯊꯔꯛꯂꯦ ꯇꯥꯝꯅꯥꯅ ꯃꯦꯅ꯭ꯌꯨꯗꯨꯗ ꯃꯈꯨꯠ ꯑꯅꯤ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯨꯔꯕ ꯇꯨꯡꯗ ꯐꯤꯔꯦꯞꯄꯒꯤ ꯅꯥꯛꯇ ꯊꯥꯡꯖꯤꯜꯂꯒ ꯇꯨ ꯁꯤꯁꯦ ꯆꯥꯅꯤꯡꯉꯦ ꯁꯤꯁꯨ ꯑꯗꯨꯒ ꯁꯤꯁꯨ ꯊꯛꯅꯤꯡꯉꯦ ꯄꯤꯛꯆꯔꯗ ꯐꯖꯔꯦ ꯍꯥꯎꯔꯅꯤ ꯁꯤꯅꯤꯅꯦ ꯆꯥꯕꯩ ꯃꯇꯥꯡꯁꯤꯃꯗꯤ ꯐꯖꯅ ꯁꯤꯡꯉꯤꯕ ꯅꯪꯁꯨ ꯐꯠꯇ꯭ꯔꯣ ꯁꯤꯡꯕꯝ ꯌꯥꯎꯔꯤꯁꯦ ꯐꯤꯔꯦꯞꯄ ꯑꯣꯟꯁꯤꯜꯂꯝꯗ ꯍꯧꯒꯠꯇꯨꯅ ꯑꯣꯔꯗꯔ ꯇꯧꯕ ꯆꯪꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯑꯆꯥꯄꯣꯠ ꯑꯍꯥꯎꯕ ꯆꯥꯗꯧꯔꯦ ꯍꯥꯏꯕꯒꯤ ꯅꯣꯛꯃꯤ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯅ ꯂꯩꯔꯤ ꯃꯌꯥꯝ ꯄꯤꯔ ꯐꯝꯃꯤꯁꯤꯡꯗꯣ ꯑꯃꯨꯛꯁꯨ ꯃꯉꯛꯅ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯐꯤꯔꯦꯞꯄ ꯆꯪꯉꯛꯂꯒ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯦ ꯑꯅꯤꯗ ꯑꯣꯄꯣꯖꯤꯠꯇ ꯇꯦꯕꯜꯗꯨꯒꯤ ꯋꯥꯡꯃꯗ ꯐꯝꯕꯅꯤ ꯇꯥꯝꯅꯥꯁꯨ ꯃꯈꯨꯠꯅ ꯇꯥꯟꯒ ꯊꯤꯟꯗꯨꯅ ꯆꯥꯅꯕ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯆꯥꯅꯤꯡꯃꯟꯕꯅ ꯃꯇꯤꯟꯒ ꯑꯔ ꯇꯥꯔꯕꯅꯤ ꯀꯌꯥꯝ ꯀꯨꯏꯗꯣꯏꯖꯥꯠꯅꯣ ꯃꯅꯝꯁꯦ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯉꯥꯏꯌꯣ ꯃꯤꯅ ꯆꯥꯕ ꯀꯌꯦꯡ ꯌꯦꯡꯒꯅꯨ ꯆꯥꯅꯤꯡꯗꯅ ꯌꯦꯡꯕꯅꯤ ꯀꯩꯗꯧꯔꯒꯦ ꯌꯦꯡꯕꯕꯣ ꯅꯪꯒꯤꯁꯨ ꯄꯤꯖꯅꯤ ꯌꯦꯡꯒꯅꯨ ꯍꯥꯏꯕ ꯑꯗꯨ ꯍꯦꯛꯇ ꯌꯦꯡꯅꯤꯡꯉꯛꯑꯦ ꯍꯥꯏꯕ ꯍꯥꯏꯅ ꯂꯝꯍꯦꯟꯕꯤꯗꯣ ꯃꯌꯥꯝꯅ ꯆꯥꯔꯤꯗꯣ ꯌꯦꯡꯗꯣꯏ ꯇꯧꯔꯛꯄꯗ ꯄꯥꯈꯪꯗꯨꯗꯤ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯇꯦꯕꯜ ꯋꯥꯡꯃꯗ ꯐꯝꯂꯤꯕ ꯇꯥꯝꯅꯥꯔꯣꯝꯗ ꯃꯅꯤꯡꯗꯣ ꯈꯔ ꯀꯥꯡꯈꯠꯂꯒ ꯇꯥꯝꯅꯥꯒꯤ ꯈꯖꯥꯏ ꯑꯅꯤꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯂꯥꯝꯂꯒ ꯆꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯉꯣꯟꯂꯣꯝꯗ ꯊꯛ ꯑꯣꯟꯁꯤꯜꯍꯜꯂꯛꯏ ꯅꯨꯄꯤꯗꯨꯁꯨ ꯏꯈꯪ ꯈꯪꯉꯨꯔꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯐꯤꯔꯦꯞꯄꯁꯨ ꯃꯉꯣꯟꯗ ꯍꯦꯛ ꯌꯦꯡꯕꯒ ꯃꯤꯠ ꯆꯥꯅꯈꯤ ꯑꯆꯝꯕ ꯃꯤꯠꯌꯦꯡ ꯑꯆꯝꯕ ꯃꯥꯏꯊꯣꯡ ꯅꯨꯡꯁꯤꯕ ꯃꯇꯧ ꯀꯜꯂꯛꯏꯗ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯄꯦꯜꯂꯛꯇ꯭ꯔꯤꯕ ꯃꯤꯠꯌꯦꯡ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯅ ꯀꯔꯤ ꯍꯨꯜꯂꯛꯂꯤꯕ ꯃꯤꯍꯨꯜ ꯅꯪꯅ ꯑꯃꯨꯛ ꯀꯔꯝ ꯇꯧꯔꯤꯕ ꯀꯥꯎꯈꯤ ꯐꯤꯔꯦꯞꯄ ꯆꯤꯝꯕꯥꯜꯗꯒꯤ ꯋꯥꯔꯛꯄ ꯃꯤꯆꯩ ꯑꯃꯐꯥꯎ ꯊꯥꯗꯣꯛꯀꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯣꯔꯗꯔ ꯂꯣꯏꯕꯒꯤ ꯇꯦꯕꯜꯗꯨꯗ ꯄ꯭ꯂꯦꯠꯇꯨꯅ ꯊꯝꯃꯛꯄꯒꯤ ꯃꯈꯣꯜꯗ ꯐꯤꯔꯦꯞꯄ ꯏꯈꯪ ꯈꯪꯅ ꯋꯥꯈꯜ ꯂꯥꯛꯏ ꯁꯠ ꯍꯟꯗꯣꯔꯛꯇꯨꯅ ꯆꯨꯝꯅ ꯐꯝꯈꯤ ꯇꯥꯝꯅꯥꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯎꯠꯄ ꯅꯪꯗꯦ ꯃꯇꯤꯟ ꯌꯣꯠꯇꯨꯅ ꯆꯥꯅꯕꯗ ꯃꯤꯇꯥꯈ꯭ꯔꯦ ꯐꯤꯔꯦꯞꯄꯅ ꯆꯥꯔꯣ ꯍꯥꯏꯔꯒ ꯃꯥꯁꯨ ꯐꯣꯛꯇꯣ ꯄꯥꯏꯗꯨꯅ ꯆꯥꯅꯕ ꯍꯧꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯇꯥꯝꯅꯥꯅ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯒꯤ ꯇꯧꯕ ꯃꯑꯣꯡꯗꯨꯗ ꯑꯃꯨꯛꯁꯨ ꯆꯝꯇꯛꯅ ꯅꯣꯛꯂꯛꯏ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯐꯣꯛꯇꯣ ꯊꯝꯂꯒ ꯃꯈꯨꯠꯇꯨꯅ ꯆꯤꯀꯟ ꯋꯤꯡꯁꯇꯨ ꯁꯦꯠꯂꯒ ꯆꯥꯕ ꯍꯧꯔꯛꯂꯦ ꯇꯥꯝꯅꯥꯗ ꯍꯥꯏꯐꯦꯠꯇꯪ ꯂꯣꯟꯅ ꯌꯦꯡꯂꯝꯂꯒ ꯌꯦꯡꯗꯕ ꯎꯗꯕ ꯁꯥꯔꯒ ꯆꯥꯈ꯭ꯔꯦ ꯇꯥꯝꯅꯥꯁꯨ ꯐꯤꯔꯦꯞꯄꯅ ꯆꯥꯕ ꯈꯨꯠꯆꯥꯗꯣ ꯃꯇꯧ ꯇꯝꯂꯒ ꯆꯥꯈ꯭ꯔꯦ ꯐꯤꯔꯦꯞꯄ ꯎꯗꯕ ꯀꯨꯏꯔꯦ ꯈꯣꯟꯖꯦꯜꯗꯨꯗ ꯌꯦꯡꯈꯠꯂꯛꯄꯅꯤ ꯎꯔꯦ ꯃꯤꯁꯛꯇꯣ ꯐꯤꯔꯦꯞꯄ ꯍꯔꯥꯎꯃꯛꯁꯨ ꯀꯧꯔꯨꯗꯦ ꯅꯣꯡꯊꯥꯡꯁꯨ ꯐꯤꯔꯦꯞꯄꯅ ꯏꯀꯣꯏ ꯀꯣꯏꯕꯗꯣ ꯈꯤꯇꯪꯁꯨ ꯏꯀꯥꯏꯔ ꯃꯃꯣꯟ ꯇꯧꯁꯤꯟꯅꯔꯒ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯀꯣꯏꯔꯛꯑꯝꯃꯤꯔ ꯁꯤꯗ ꯏꯃꯥꯟꯅꯕꯤꯝꯒ ꯆꯪꯉꯛꯄꯅꯤ ꯅꯪ ꯃꯥꯟꯕ ꯑꯃ ꯎꯈꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯄꯅꯤ ꯍꯥꯏꯔꯒ ꯐꯝꯊꯔꯛꯂꯦ ꯐꯤꯔꯦꯞꯄꯅ ꯊꯛꯅꯕ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯁ ꯑꯃꯒ ꯑꯣꯔꯗꯔ ꯇꯧꯈꯤ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯀꯌꯥ ꯁꯥꯟꯅꯅꯤꯡꯕꯗꯤ ꯐꯥꯎꯔꯝꯗꯦ ꯑꯗꯨꯕꯨ ꯈꯪꯅ ꯆꯥꯟꯅꯕ ꯊꯦꯡꯅꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯕꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ
Nungayribo kamai tawrige thengnakhidabsu kuire hoi nungai haitare aisu divorce tawnare yumda sum leiri clinic amdadi pure divorce palakpadu nungairamde mabu nungsina yaningda luhongkibaduna amadi magi thamoida phirepagi mami muthatpa mamdabana maram oiraga yumbal marida chetpa ngamdabra khalai oiramlabadi khanbana divorce ki maram hangbadasu pamlamdre Kumakpa pakumda phiripa masa maksu paksilaklabadi ningsing nungairoi haiba khangjai masana nongthangna punsi se tamba ngamde adum lapnakhre nong phadoksu sumaina unabasina henabu nungsibanida hoi magun khaklei banati haukiba mayamdana sorga phunkat ke dawri phiripana atopa wa ma thaidokna bahona bada nongthangna emotion hekto oisilakpada hainaba walai Nongthangi maong mataw yenglamba tamnadi sauning bahori Nongthangi mit ing na ing tapna nupa se sumna bahotna ba loina khangi Lona thupna natta phongni ying bahoraklami yaning dabagi mit ing do humang poksogalai hauna charambadasu okhrabani Opposite phamlamada manak nakna chair da grong chingsilaga phiripagi nakta phamjilai Nongthang khara ngakpa yingi nupidui attitude to ngasai khe urabasu sinna dalerambada yaraktre Tamnana mangonda khamballe haiba paraduma phakre phirepana Nongthangna amu kananu made aikhoi angang singni tamna murum soli aibo angang kaina moi angang sing kaina mana popra khangdine laida bagi hongnabi nungsimandabai makut thau taibaduna migi ngawrok ngawba kurti duda satnan selai Nongthang uramde phiripasu uhaude tamna ke singnarei chatlasiba ngaiko Haladong ni ngayo as yam lening bra khangde ai chatningi hangolo ngakta ngai ko se minute ahumo tamna na hairakpada iya zaba phirepagi maongdo nongthang kitang mapukni nungsirei mahusana phirepase suksok su sogandabani man hairi keisu yazabani man haibada yakidaba matang haibabu lohlasi hawdokibagi matang du khakni thakna ba extra order du supusilakle thakminei Adobo tamnadi sumsum sauning behelakpana nongthang se phuning laklabani nganu sadana machin tum thokpada loikre wani ngaikre juice thakpa loibado ani duna wari sabado amada mu ying amada mu sauk sauna yingi matom amuk su nongthang da yingna ikke he kesinardana masak phajarena nupa se phagi hairi malina tongngam bi haisini kurti machi sida thawgi mahutta napoin hek sichinba Thaba khara chinbanara phone yingba sangde hausa kha cabin du da ngak phammi mangak tu thek thei makut masa singdo tingthoklaga tingli yang ninglami phone amuk suning singai ningol gi text leramde mane thakiba message ta like number khak oirammi amu hanjina thajale text ka halakte ko mi majade ningol de reply sat halai reply pi bada bank account da lupa changwa sat changak ni hayadi haning doba Ado matam khra free the text khra hala asu hayeng kana khangbano aigi sengawi mapu thok oirakpusu hakcha nungaite yam langno voice message sunatana langno kaina ado number am tapiro kai number no sandal number ro wa ngang badi am hairene future novelist nina adum bakarim ka thaina badu torokano ningona lana khalakpadada sorry karim na badi nate halakidre sin tawkhraga masu makhata na hanjillaga tharamde Nupiduna lana lawge tawwa maongda masado break kitang phajai somda ningol masa loina thindokpai phamungda na heraga tarabani linthoina sebaga tawrammi masa kangkhanaba nungaina bahotna birammi adubu linthoigi seba marakta mabu mayung pana bahairakpa wahaidudana hina pathaba phangdre madi makok sik pehen galakpana mamagi sebaga pamdre haina thong thingzilangi hipkhre mama tan thokraga Ima ngakna da bahotna ringeda nupa amamu yauksale peelaba punsini laisaringe punsise hoi yambudi nungai haibabu stress leiba thabakti yam tawi pamdaba nupa na tanar asu matha sai nupa aphabe wari pusal asu I kai peleda chahini phu yang khai mulai sabe yardi thanks god haidoba somdana garden de thoraklaga dress ki showroom amada changai tamna
ꯇꯥꯝꯅꯥꯒꯤ ꯃꯦꯛꯁꯤ ꯑꯃ ꯂꯩꯔꯒ ꯁꯦꯠꯍꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯛꯆꯈ꯭ꯔꯦ, ꯑꯆꯝꯕ ꯃꯆꯨꯅꯤ, ꯑꯗꯨꯅ ꯀꯦꯗꯕ ꯃꯉꯣꯟꯗꯗꯤ ꯄꯛꯆꯈ꯭ꯔꯦ꯫ ꯃꯗꯨ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯠꯂꯒ ꯊꯣꯔꯛꯂꯦ꯫ ꯁꯨꯝ ꯃꯇꯦꯛ ꯑꯃ ꯀꯣꯏꯊꯣꯛ ꯊꯣꯔꯛꯄꯗ ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯦ꯫ ꯂꯩ ꯈꯔ ꯆꯒꯨꯡꯅꯅ ꯁꯥꯠꯄ ꯂꯝꯕꯤꯒꯤ ꯁꯤꯗꯥꯏ ꯑꯃ꯫ ꯇꯥꯝꯅꯥ ꯃꯈꯨꯠꯅ ꯈꯥꯝꯃꯣ ꯑꯩꯅ ꯐꯤꯔꯦꯞꯄꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ꯫ ꯈꯥꯝꯈ꯭ꯔꯦ, ꯀꯨꯝꯊꯔꯛꯂꯒ ꯂꯩ ꯃꯔꯛꯇꯨꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯐꯤꯔꯦꯞꯄꯕꯨ ꯐꯣꯇꯣ ꯀꯥꯞꯅꯕ ꯑꯃꯨꯛ ꯀꯧꯁꯤꯜꯂꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯣꯃꯣꯟ ꯇꯧꯔꯒ ꯀꯦꯃꯦꯔꯥ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯥꯝꯅꯥꯅ ꯇꯧꯕ ꯄꯣꯁꯇꯣ ꯃꯥꯅ ꯐꯣꯇꯣ ꯅꯝꯃꯤ, ꯄꯣꯁ ꯑꯃꯗꯩ ꯁꯨꯛꯍꯦꯟ ꯍꯦꯟꯗꯕꯗꯨꯗ꯫ ꯑꯗꯨꯏ ꯄꯣꯁꯇꯣ ꯌꯥꯔꯦ, ꯀꯨꯏꯃꯟꯈ꯭ꯔꯦ, ꯑꯃ ꯁꯤꯜꯂꯣ ꯃꯖꯥꯏꯕꯦꯝꯃ꯫ ꯍꯦꯛ ꯐꯖꯔꯝꯗꯕꯗ ꯅꯍꯥꯟꯃꯨꯛ ꯈꯧꯔꯤ ꯃꯦꯠꯄ ꯑꯗꯨꯃꯥꯏꯅ ꯃꯦꯠꯂꯦ ꯈꯪꯉꯨ꯫ ꯌꯥꯔꯦ, ꯋꯥ ꯉꯥꯡꯒꯅꯨ, ꯁꯣꯔ ꯊꯤꯡꯉꯨ, ꯔꯦꯗꯤ 1 2 3 ꯍꯥꯏꯔꯛꯄꯗꯨꯗ ꯑꯁꯦꯡꯕꯁꯨ ꯊꯤꯡꯂ ꯃꯥꯜꯂꯦ꯫ ꯐꯤꯔꯦꯞꯄꯗꯤ ꯈꯪꯖꯕ ꯅꯠꯇꯦ, ꯐꯣꯇꯣ ꯑꯃ ꯑꯅꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯑꯗꯨꯒꯤ ꯄꯣꯁꯇꯨꯗꯩ ꯂꯦꯡꯒꯅꯨ ꯍꯥꯏꯔꯒ ꯀꯥꯞꯄꯤꯔꯝꯃꯤ꯫ ꯇꯥꯝꯅꯥ ꯁꯣꯔ ꯇꯠꯀꯦ ꯇꯧꯔꯒ ꯋꯥꯅ ꯍꯥꯏꯔꯛꯏ, ꯌꯥꯗ꯭ꯔꯤꯕꯣ, ꯁꯣꯔ ꯀꯨꯏꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯦꯡꯕꯩ ꯁꯣꯔ ꯊꯤꯡꯉꯤꯔꯣ? ꯑꯩꯗꯤ ꯂꯛꯅꯕꯅꯦ꯫ ꯁꯣꯔ ꯊꯤꯡꯉꯨꯕꯩ ꯑꯣꯟꯊꯔꯛꯏ, ꯑꯗꯨꯒ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ꯫ ꯑꯁ ꯕꯦꯔꯥ ꯌꯥꯝ ꯀꯥꯏ ꯁꯦꯂꯨꯡꯕ ꯅꯪꯁꯦ, ꯑꯩꯗꯤ ꯑꯁꯦꯡꯕꯩ ꯃꯥꯜꯂꯨꯔꯦ꯫ ꯐꯤꯔꯦꯞꯄꯁꯨ ꯇꯥꯝꯅꯥꯏ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯝꯅꯥꯗ ꯃꯥꯅ ꯀꯥꯞꯈꯤꯕ ꯐꯣꯇꯣꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯆꯤꯡꯊꯔꯒ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯍꯣꯔꯦꯟ ꯌꯨꯝꯗ ꯏꯗꯤꯠ ꯐꯖꯅ ꯇꯧꯕꯤꯔꯒꯦ, ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯊꯥꯕꯤꯔꯛꯑꯒꯦ, ꯍꯜꯂꯁꯦ ꯍꯧꯖꯤꯛꯀꯤꯗꯤ꯫ ꯅꯪꯒꯤꯁꯨ ꯑꯃ ꯀꯥꯞꯄꯤꯒꯦ? ꯍꯩꯔꯣꯏ꯫ ꯇꯥꯝꯅꯥ ꯃꯥꯒꯤ ꯐꯣꯟꯗꯣ ꯁꯠ ꯎꯠꯂꯒ, ꯁꯤꯗ ꯀꯥꯞꯄꯤꯒꯦ? ꯑꯩ ꯁꯤꯗ ꯀꯥꯞꯅꯤꯡꯗꯦ, ꯍꯣꯔꯦꯟ ꯍꯟꯈꯤꯕꯗ ꯑꯣꯏꯅ ꯂꯝꯕꯤꯗ ꯀꯥꯞꯄꯁꯤ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯥꯞꯅꯤ꯫ ꯍꯌꯦꯡꯁꯦ ꯁꯨꯃꯥꯏꯅ ꯆꯠꯁꯦ, ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯦꯂꯨꯡꯕ꯫ ꯅꯨꯡꯇꯤꯒꯤ ꯆꯠꯄꯗꯤ ꯌꯥꯔꯣꯏ, ꯅꯪꯗꯤ ꯊꯕꯛ ꯂꯩꯇꯕꯅꯤꯅ ꯌꯥꯏ, ꯑꯩꯗꯤ ꯊꯕꯛ ꯌꯥꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯊꯕꯛ ꯑꯃ ꯄꯤꯔꯣ꯫ ꯅꯪꯕꯨ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯄ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ, ꯌꯦꯛꯎꯗꯅ꯫ ꯍꯩꯇꯦꯗ, ꯀꯥꯕꯛ ꯀꯥꯕꯛ ꯍꯩꯕ ꯈꯛꯅꯤ꯫ ꯑꯩꯁꯦ ꯑꯃꯨꯛꯃꯨꯛ ꯈꯜꯂꯤꯅꯤ, ꯃꯤꯔꯦꯝ ꯁꯨꯝ ꯑꯣꯏꯔꯒ ꯄꯨꯟꯁꯤꯁꯦ ꯂꯣꯏꯈꯤꯗ꯭ꯔꯅ꯫ ꯑꯗꯨꯗꯤ ꯑꯐꯕ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯇꯝꯃꯣꯗꯅ꯫ ꯑꯗꯣ ꯍꯌꯦꯡ ꯑꯩꯗꯤ ꯅꯪꯁꯦ ꯅꯆꯥꯒ ꯃꯤꯊꯥꯏ ꯃꯨꯟꯅꯔꯒ ꯈꯠꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯋꯥꯊꯤ ꯌꯥꯝ ꯄꯥꯝꯅꯣ, ꯊꯦꯡꯉꯦ, ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯝꯃꯒ ꯆꯠꯈꯤ꯫ ꯐꯤꯔꯦꯞꯄꯁꯨ ꯃꯥꯅ ꯍꯦꯛ ꯂꯥꯟꯕ ꯇꯥꯍꯧꯔꯤ ꯄꯣꯠꯅꯤ꯫ ꯁꯣꯝꯗꯅ ꯕꯣꯔꯤꯁ ꯍꯟꯅꯕ ꯊꯣꯔꯛꯏ꯫ ꯊꯣꯏꯁꯨ ꯕꯣꯔꯤꯁ ꯍꯟꯕꯗ ꯌꯥꯎꯗꯣꯏꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯥꯟꯅꯔꯛꯏ꯫ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ, ꯑꯩ ꯒꯥꯔꯤ ꯄꯨꯔꯛꯇꯦ, ꯉꯥꯏꯈꯣ ꯍꯥꯏꯕ꯫ ꯕꯣꯔꯤꯁ ꯁꯠ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯅꯪ ꯒꯥꯔꯤ ꯄꯨꯔꯛꯇꯦꯅ ꯑꯩꯅ ꯑꯃꯨꯛ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯕ? ꯁꯣꯅꯤꯀꯥ ꯑꯣꯏꯔꯗꯤ ꯅꯪ ꯊꯤꯟꯒꯦ ꯍꯥꯏꯅꯤꯅꯦ꯫ ꯑꯁꯤꯒ ꯀꯣꯏꯅꯗ꯭ꯔꯤꯉꯩꯗꯤ ꯑꯩꯉꯣꯟꯗ ꯀꯣꯏꯕ ꯆꯠꯁꯤꯒ ꯌꯥꯗꯕꯗ ꯁꯥꯎꯈꯤꯗꯦ꯫ ꯇꯦꯛꯁ ꯍꯜꯂꯛꯇ꯭ꯔꯦ ꯁꯥꯎꯏ, ꯑꯩꯁꯦ ꯅꯇꯨ ꯐꯪꯗ꯭ꯔꯤꯀꯥꯟꯗꯅ ꯅꯇꯨꯒꯤ ꯇꯥꯏꯞꯇ ꯂꯣꯏꯅꯔꯒ ꯍꯧꯖꯤꯛꯅ ꯍꯟꯅꯒ ꯌꯦꯡꯉꯛꯇꯦꯅꯦ꯫ ꯁꯣꯅꯤꯀꯥ ꯑꯣꯏꯔꯒ ꯂꯥꯟꯅ ꯈꯟꯅꯤ ꯇꯧꯕꯅꯤ, ꯅꯪ ꯅꯨꯡꯁꯤꯗꯕꯩ ꯅꯠꯇꯦꯕ꯫ ꯑꯅꯤꯗꯨꯅ ꯒꯦꯠꯇꯨꯗ ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯅꯤꯡꯈꯣꯝꯕꯅ ꯁꯣꯅꯤꯀꯥ ꯄꯨꯔꯒ ꯒꯥꯔꯤ ꯊꯧꯗꯣꯛꯈꯤꯕꯗꯨ ꯎꯈ꯭ꯔꯦ꯫ ꯋꯥ ꯉꯥꯡꯅꯔꯝꯕ ꯑꯅꯤꯃꯛ ꯆꯞ ꯂꯦꯞꯄꯤ, ꯌꯦꯡꯉꯤ ꯊꯧꯈꯤꯕ ꯒꯥꯔꯤꯗꯨꯗ꯫ ꯊꯣꯏꯗꯨ ꯕꯣꯔꯤꯁꯇ ꯌꯦꯡꯉꯛꯏ, ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯁꯛ ꯎꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯥꯅ ꯁꯨꯝ ꯅꯨꯡꯁꯤꯖꯔꯁꯨ, ꯃꯥꯅ ꯁꯣꯅꯤꯀꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯨꯔꯁꯨ, ꯕꯣꯔꯤꯁꯅ ꯅꯨꯡꯉꯥꯏꯇꯕ ꯎꯕꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯣꯏꯅ, ꯁꯨꯝ ꯆꯨꯝꯅ ꯍꯟꯃꯤꯟꯅꯕ ꯑꯣꯏꯔꯝꯅꯤꯗ, ꯅꯨꯄꯥ ꯅꯣꯏꯁꯨ ꯚꯥꯞꯇꯤ ꯋꯥꯡꯈ꯭ꯔꯦꯍꯦ꯫ ꯑꯩꯅ ꯀꯔꯤ ꯈꯜꯂꯗꯅ ꯅꯪꯅ ꯏꯃꯥ ꯑꯃꯨꯛ ꯁꯥꯔꯛꯏꯅꯣ? ꯂꯩꯍꯧꯔꯣ ꯅꯪ꯫ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯑꯗꯨꯝ ꯍꯟꯈ꯭ꯔꯦ꯫ ꯁꯥꯎꯅꯤꯡꯒꯨꯝ ꯂꯥꯛꯀꯨꯝ ꯊꯣꯏ ꯊꯝꯕꯤꯔꯝꯂꯦ꯫ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯉꯁꯥꯏ ꯁꯣꯅꯤꯀꯥꯅ ꯍꯥꯏꯔꯝꯕꯗꯨꯁꯨ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯃꯥꯅ ꯍꯟꯃꯤꯟꯅꯔꯁꯦ ꯍꯥꯏꯕꯗ ꯃꯥ ꯈꯔ ꯊꯦꯡꯍꯧꯈꯤꯅꯤ ꯍꯥꯏꯗꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯊꯣꯏꯅ ꯂꯦꯞꯄꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂ ꯂꯩꯍꯧꯕꯗꯣ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯩ ꯎꯔꯛꯏ꯫ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ, ꯒꯥꯔꯤ ꯁꯠ ꯈꯥꯝꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯒꯥꯔꯤ ꯍꯦꯛ ꯈꯥꯝꯕꯒ ꯑꯃꯗꯨꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯦꯜꯂꯛꯏ, ꯑꯗꯨꯒ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯕꯣꯔꯤꯁꯅ, ꯊꯦꯡꯕꯤ ꯈꯣꯠꯄꯤꯒ ꯇꯧꯔꯛꯀꯅꯨ, ꯆꯨꯝꯅ ꯇꯣꯡꯉꯨ, ꯑꯗꯨꯒ ꯀꯥꯂꯦꯟꯅꯤ ꯅꯞꯁꯤꯜꯂꯛꯀꯅꯨ꯫ ꯑꯣꯀꯦ ꯔꯣꯖꯔ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦ, ꯑꯅꯤꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗꯣ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯥꯝꯅꯥꯅ ꯊꯥꯗꯔꯛꯄ ꯈꯗꯥꯡꯗ ꯐꯤꯔꯦꯞꯄꯗꯤ ꯀꯥꯎꯊꯔꯒ ꯊꯝꯅꯤꯡꯂꯕꯅꯤ꯫ ꯑꯃꯨꯛꯃꯨꯛꯁꯨ ꯆꯩꯊꯠꯄ ꯌꯥꯎꯏ, ꯑꯃꯨꯛꯁꯨ ꯆꯩꯅꯤꯡꯗꯕ ꯃꯇꯥꯡ ꯌꯥꯎꯕꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯏ꯫ ꯇꯥꯝꯅꯥꯅ, ꯎ ꯃꯌꯥꯝ ꯌꯨꯡꯉ ꯌꯨꯡꯉꯒ ꯍꯧꯕ ꯃꯐꯝꯗꯣ ꯀꯗꯥꯏꯗꯅꯣꯝ ꯑꯣꯏꯗꯥꯏꯅꯦ? ꯐꯣꯟꯗ ꯎꯏꯌꯦ, ꯃꯤꯅ ꯐꯣꯇꯣ ꯀꯥꯞꯄꯒ ꯃꯌꯥꯝ ꯊꯥꯒꯠꯂꯛꯏ, ꯑꯗꯨꯁꯨ ꯐꯖꯩ꯫ ꯎꯁꯦ ꯌꯨꯡꯉꯒ ꯍꯧꯗ꯭ꯔꯗꯤ ꯑꯇꯩ ꯃꯐꯝꯗꯗꯤ ꯐꯩꯅ ꯐꯩꯅ ꯍꯧꯕ꯭ꯔꯥ? ꯇꯥꯝꯅꯥꯁꯨ ꯃꯆꯤꯟꯕꯥ ꯆꯤꯛꯑꯒ ꯁꯤ ꯆꯤꯡꯈꯠꯂꯒ, ꯏꯁ ꯑꯩꯅ ꯍꯥꯏꯗꯤꯅꯦ, ꯃꯌꯥꯝ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯍꯧꯕꯗꯣ꯫ ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯑꯗꯨꯗ ꯍꯥꯏꯅꯕꯤ ꯁꯥꯔꯒ ꯍꯥꯏꯕꯤ ꯁꯥꯟꯅꯅꯤꯡꯉꯤ, ꯑꯗꯨꯗ ꯆꯠꯂꯨꯁꯦ ꯅꯣꯡꯃ꯫
ꯍꯣꯏ ꯆꯠꯁꯦ ꯅꯪꯒ ꯆꯠꯃꯤꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯈꯔ ꯇꯣꯏꯅ ꯆꯠꯁꯦ ꯀꯣꯏꯕꯁꯨ ꯅꯨꯡꯉꯥꯏ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕ ꯅꯨꯃꯤꯠꯇ ꯍꯔꯥꯎꯕꯗꯩꯅꯦ ꯀꯣꯏꯕ ꯆꯠꯄ ꯅꯨꯃꯤꯠꯇ ꯍꯦꯟꯅ ꯍꯔꯥꯎꯏꯉꯣ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯁꯪꯕꯗ ꯑꯗꯨꯝ ꯄꯨꯕꯤꯅꯤꯗ ꯍꯜꯂꯛꯂꯦ ꯃꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯃꯌꯥꯝ ꯈꯥꯝꯃꯒ ꯂꯩꯔꯝꯕꯗ ꯐꯤꯔꯦꯞꯄꯁꯨ ꯀꯤꯁꯣꯔ ꯂꯥꯛꯑꯝꯒꯅꯤ ꯈꯜꯂꯤ ꯇꯥꯝꯅꯥꯁꯨ ꯃꯄꯥ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯤ ꯑꯗꯨꯅ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯃꯥꯏꯊꯣꯡꯗ ꯂꯩꯇꯦꯡꯂꯛꯏ ꯄꯥꯕꯨꯡ ꯍꯜꯂꯛꯑ ꯃꯥꯜꯂꯦ ꯑꯩꯅ ꯃꯥ ꯎꯅꯤꯡꯕꯗꯧꯅ ꯃꯥꯅꯁꯨ ꯑꯩ ꯎꯅꯤꯡꯂꯝꯒꯅꯤ ꯒꯥꯔꯤ ꯈꯥꯝꯕꯒ ꯉꯥꯏꯉꯝꯗꯦ ꯁꯠ ꯀꯨꯝꯊꯔꯛꯂꯒ ꯏꯃꯨꯡ ꯆꯦꯟꯁꯤꯟꯈꯤ ꯐꯤꯔꯦꯞꯄ ꯍꯟꯕ ꯌꯥꯅꯕ ꯃꯑꯣꯡꯗ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯈꯥꯝꯂꯝꯂꯒ ꯆꯪꯂꯛꯏ ꯍꯦꯛ ꯆꯪꯉꯛꯄꯒ ꯌꯨꯝꯌꯥꯏ ꯀꯥꯗꯨꯗꯅꯤ ꯇꯥꯝꯅꯥꯅ ꯃꯅꯨꯡ ꯆꯪꯁꯤꯟꯗꯕꯤꯗ ꯂꯦꯞꯄ ꯂꯩꯔꯝꯕꯗꯣ ꯐꯤꯔꯦꯞꯄꯁꯨ ꯇꯥꯝꯅꯥꯅ ꯂꯦꯞꯄꯗꯨꯗ ꯃꯥꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤꯉꯩ ꯎꯔꯛꯂꯦ ꯀꯤꯁꯣꯔꯒ ꯃꯥꯒꯤ ꯑꯅꯧꯕꯤꯗꯨꯒ ꯄꯨꯂꯞ ꯄꯨꯟꯅ ꯁꯣꯐꯥꯗ ꯐꯝꯂꯝꯕꯗꯣ ꯀꯤꯁꯣꯔ ꯅꯣꯛꯐꯦꯠ ꯍꯧꯒꯠꯂꯛꯂꯒ ꯃꯆꯥꯅꯨꯄꯤꯒ ꯐꯤꯔꯦꯞꯄꯒꯗ ꯍꯔꯥꯎꯖꯅ ꯅꯕꯥꯅꯤꯁꯨ ꯀꯥꯏꯗ ꯀꯣꯏꯔꯨꯏꯅꯣ ꯑꯩꯗꯤ ꯕꯦꯝꯃꯒ ꯃꯥꯒ ꯃꯁꯛ ꯈꯪꯅꯍꯟꯒꯦꯅ ꯄꯨꯔꯛꯄꯅꯤꯅꯦ ꯕꯦꯝꯃꯒꯤꯁꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯗꯅ ꯁꯤꯗ ꯄꯨꯟꯅ ꯂꯩꯍꯜꯂꯗꯣꯏꯅꯤ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇꯒꯤꯗꯤ ꯂꯥꯏꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯥꯝꯅꯥꯗ ꯌꯦꯡꯂꯛꯏ ꯐꯤꯔꯦꯞꯄꯗꯤ ꯑꯇꯩ ꯑꯃꯠꯇ ꯎꯔꯝꯗꯦ ꯇꯥꯝꯅꯥꯒꯤ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕ ꯄꯤꯔꯥꯡꯗꯣ ꯈꯛꯅꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯁꯛꯂꯣꯟꯗ ꯂꯣꯠꯁꯤꯜꯂꯤꯕ ꯑꯔꯣꯟꯕ ꯑꯁꯦꯡꯕ ꯁꯛꯇꯝꯁꯦ ꯐꯤꯔꯦꯞꯄꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯈꯤ ꯇꯥꯝꯅꯥꯅ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯔꯨꯈꯤꯒꯦ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦ ꯄꯥꯕꯨꯡ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯀꯅꯥꯝꯇꯒ ꯃꯁꯛ ꯈꯪꯅꯅꯤꯡꯗꯦ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯅ ꯂꯥꯏꯕꯤꯗ ꯊꯤꯜꯂꯒ ꯍꯌꯦꯡꯈꯩ ꯂꯥꯛꯄꯗ ꯃꯥ ꯄꯨꯔ ꯂꯥꯛꯀꯅꯨ ꯑꯩ ꯄꯥꯕꯨꯡꯕꯨ ꯁꯥꯎꯅꯤꯡꯉꯛꯀꯦ ꯇꯧꯔꯦ ꯍꯥꯏꯔꯝꯂꯒ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯏ ꯀꯥꯒꯤ ꯊꯣꯡꯗꯣ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯕꯗꯩ ꯃꯄꯤꯗꯨ ꯇꯞ ꯇꯞ ꯅꯥꯟꯊꯔꯛꯂꯦ ꯁꯨꯀꯞ ꯀꯞꯇꯅ ꯅꯥꯟꯊꯔꯛꯄꯅꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯗ ꯐꯥꯖꯤꯜꯂꯒ ꯀꯞꯍꯟꯗ꯭ꯔꯕꯁꯨ ꯊꯃꯣꯏꯒꯤ ꯄꯦꯟꯖꯗꯕꯗꯨꯗꯤ ꯄꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯜꯂꯛꯏ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯛꯄꯗ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯑꯒ ꯊꯣꯡꯗꯣ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯂꯦ ꯐꯤꯔꯦꯞꯄꯅ ꯈꯥꯎ ꯑꯃ ꯄꯤꯔꯛꯏ ꯉꯁꯥꯏ ꯅꯪꯅ ꯁꯦꯠꯂꯛꯄ ꯗ꯭ꯔꯦꯁꯇꯨꯅꯤ ꯇꯥꯝꯅꯥꯁꯨ ꯊꯨꯅ ꯂꯧꯔꯒ ꯊꯣꯡꯗꯣ ꯊꯤꯡꯖꯤꯟꯒꯦ ꯇꯧꯕꯒ ꯅꯨꯄꯥꯗꯨꯅ ꯃꯈꯣꯡ ꯅꯥꯝꯃ ꯁꯠ ꯊꯥꯡꯖꯤꯟꯗꯨꯅ ꯈꯥꯝꯃꯛꯏ ꯐꯤꯕꯝꯗꯨꯗ ꯇꯥꯝꯅꯥ ꯐꯤꯔꯦꯞꯄꯗ ꯉꯛꯅ ꯌꯦꯡꯉꯤ ꯏꯔꯥ ꯊꯥꯡꯕ ꯃꯤꯠꯌꯦꯡꯗꯨꯒ ꯃꯤꯠꯆꯥꯟꯅꯈꯤ ꯐꯤꯔꯦꯞꯄꯁꯨ ꯎꯁꯤꯜꯂꯨꯏ ꯍꯦꯟꯅ ꯇꯥꯝꯅꯥꯒꯤ ꯄꯤꯔꯥꯡꯗꯣ ꯃꯥꯅ ꯊꯣꯡ ꯊꯤꯡꯈꯤꯗꯅꯕ ꯈꯥꯝꯂꯤꯕꯗꯣ ꯇꯥꯝꯅꯥꯅ ꯃꯔꯝ ꯈꯪꯗꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯥꯒꯤꯁꯨ ꯄꯤꯅꯤꯡꯉꯥꯏ ꯄꯥꯈꯨꯝ ꯂꯩꯇꯕꯅ ꯉꯥꯛꯇꯤ ꯇꯧꯐꯝ ꯈꯪꯂꯨꯗ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯃꯍꯥꯕꯤ ꯁꯥꯟꯅꯈꯤ ꯉꯁꯥꯏ ꯍꯦꯛꯈꯤꯕ ꯂꯩ ꯑꯄꯠꯄ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨ ꯁꯠ ꯂꯧꯊꯣꯔꯛꯂꯒ ꯇꯥꯝꯅꯥꯗ ꯄꯤꯔꯛꯏ ꯉꯁꯥꯏ ꯄꯤꯒꯦ ꯇꯧꯔꯒ ꯀꯥꯎꯔꯤ ꯄꯤꯔꯛꯏꯕ ꯂꯩꯗꯨꯗ ꯌꯦꯡꯊꯩ ꯄꯠꯀꯟꯕ ꯑꯣꯏꯕꯒꯤ ꯍꯦꯛꯄꯒ ꯑꯗꯨꯝ ꯄꯠꯈꯤꯕꯒꯤ ꯂꯣꯏꯅ ꯈꯨꯏꯔꯦ ꯂꯩꯗꯨꯒꯤ ꯃꯅꯥꯗꯨꯐꯥꯎ ꯀꯦꯟꯈꯤꯕꯒꯤ ꯃꯔꯨ ꯈꯛꯇ ꯉꯥꯏꯔꯕ ꯂꯩꯅꯤ ꯐꯤꯔꯦꯞꯄꯁꯨ ꯐꯤꯕꯝ ꯆꯥꯗ꯭ꯔꯕ ꯂꯩꯗ ꯎꯔꯛꯄꯗ ꯈꯧꯗꯦꯝꯃꯛꯏ ꯈꯔꯁꯨ ꯏꯀꯥꯏꯒꯨꯝ ꯂꯥꯛꯀꯨꯝ ꯂꯠ ꯂꯠ ꯈꯨꯝꯐꯝ ꯈꯪꯗ ꯂꯩꯈꯤ ꯂꯩꯗꯨꯗ ꯌꯦꯡꯅ ꯉꯁꯥꯏꯗꯤ ꯌꯥꯝ ꯐꯖꯈꯤꯗꯥꯏꯅꯦ ꯁꯤꯕꯣ